ꯑꯩꯈꯣꯏꯒꯤ ꯎꯁꯣꯏ ꯄꯥꯝꯕꯤꯁꯤꯗꯤ ꯃꯤꯒꯤꯗꯃꯛꯇ ꯊꯥꯕꯤꯕ ꯇꯥꯔꯦ ꯆꯦꯡꯕꯨꯗ ꯆꯦꯡ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯁꯨ ꯑꯥꯏꯐꯣꯟ ꯄꯥꯏꯗꯕ ꯌꯥꯗꯦ ꯎꯁꯣꯏꯁꯦ ꯆꯥꯒꯗꯕꯕꯨ ꯄꯥꯄꯨ ꯄꯨꯕꯨ ꯄꯨꯅꯤꯅꯦ ꯏꯁꯥꯒꯤ ꯍꯧꯕꯗꯨꯅ ꯃꯤꯅ ꯂꯣꯏꯅ ꯍꯨꯔꯥꯟꯅ ꯌꯥꯟꯈꯤꯕ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯎꯇꯤ ꯊꯣꯡꯕꯅꯦꯕꯀꯣ ꯃꯣꯇꯣꯔ ꯎꯇꯤꯁꯦ ꯀꯨꯝꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯎꯁꯣꯏ ꯍꯥꯞꯄꯒ ꯊꯣꯡꯉꯤꯁꯦ ꯑꯗꯣ ꯁꯤꯗꯅ ꯑꯥꯂꯨ ꯉꯧꯕ ꯑꯃ ꯂꯩꯔꯦ ꯁꯤꯒ ꯁꯤꯡꯖꯨ ꯑꯃ ꯂꯩꯔꯦ ꯑꯗꯣ ꯁꯤꯡꯖꯨꯁꯦ ꯑꯩ ꯇꯣꯠꯂꯛꯇ꯭ꯔꯤꯌꯦꯕꯀꯣ ꯇꯣꯠꯆꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯎꯁꯣꯏ ꯄꯥꯝꯕꯤꯁꯤꯗꯤ ꯃꯤꯒꯤꯗꯃꯛꯇ ꯊꯥꯕꯤꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯒ ꯆꯦꯡꯕꯨꯗ ꯆꯦꯡ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯁꯨ ꯑꯥꯏꯐꯣꯟ ꯄꯥꯏꯗꯕ ꯌꯥꯗꯦ ꯃꯌꯨꯝ ꯄꯥꯈꯟ ꯈꯜꯂꯁꯨ ꯑꯥꯏꯐꯣꯟ ꯄꯥꯏꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯆꯦꯡꯁꯦ ꯋꯥꯠꯇ꯭ꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯕ ꯉꯝꯖꯗ꯭ꯔꯦ ꯏꯕꯨꯛꯁꯤꯗ ꯊꯜꯂꯗꯤ ꯍꯥꯏꯅ ꯆꯨꯝ ꯐꯥꯎꯕꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯣꯡꯉꯩꯁꯤ ꯎꯔꯦꯗꯅ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯤ ꯆꯨꯝ ꯐꯥꯎꯕꯅ ꯏꯀꯥꯏꯔꯤꯅꯤ ꯈꯣꯡꯕꯗ ꯆꯨꯝꯃꯟꯈꯤꯗꯅ ꯑꯗꯨꯅ ꯆꯨꯝꯅ ꯈꯣꯡꯉꯩꯗꯨꯅꯤ ꯐꯖꯅ ꯍꯥꯎꯋꯦ ꯎꯇꯤꯁꯦ ꯇꯣꯉꯥꯟ ꯀꯨꯁꯨ ꯍꯥꯞꯄꯕꯅꯤꯅ ꯐꯖꯅ ꯍꯥꯎꯔꯦ ꯎꯁꯣꯏ ꯇꯣꯉꯥꯟ ꯀꯨꯁꯨ ꯍꯥꯞꯄꯕꯅꯤꯅ ꯀꯩꯅꯣ ꯁꯤꯡꯖꯨꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯁꯥ ꯁꯥ ꯆꯠꯇꯦꯅ ꯅꯪ ꯁꯥ ꯅꯪ ꯇꯣꯡ ꯂꯩꯅꯦ
ꯍꯤꯟꯖꯥꯡꯅ ꯅꯝꯅ ꯆꯥꯔꯦ ꯎꯇꯤꯅ ꯅꯝꯅ 우티 우소이나 삐쳐버는 다 수도 우소이 말이야 보는 이제 너 이제 오빠 이때 우소이나 삐끄러보내야겠고 눈미는 짠잘로라버네 사오는 잔 달래야겠고 다 수도는 잘라버니나 뭐지 막머리 파대 하오야 진주자 진주자 하면 이런 붕땡땡 해자 뭐 망이 뿌리 따에 우티 떠라가 무사 사더라 तो मैं मतंग सिदा वीडियो जे स्वासिगलो सेंजरगे नौना जेंबी सिना अब तारागना लाइक शेयर सब्सक्राइब तो सेंजरा मंगा सिदी बाय बाय